ngasi numidang waram da phongkiba pausesing da yawba headlines sing myam da pawdomjari Churachandpur da mangkhiba Assam dagi labor ama umang dagi sina phangle haugiba sayol ani rom gi mamang da Churachandpur dagi mangkhiba Assam dagi labor ama district adumaki umang ama dagi sina phangle hairi police ki pauna hairi bana sina phanglaba labor adugi mamingna Dupda Hazarika sahi 53 ni Miyoi asi Churachandpur district fauraga saliba National Highway 102 sem sabagi tabak tawriba Bharat Infra Private Limited ki makha labor oiba misakni mahake asiba haksang ado ngarang lebak pokpa numit ki nungthilda Churachandpur town dagi kilometer 30 lom chatlaga leiba Singhat Police Station ki manung chanba Suwa Hajahau amasung Zabelai village anigi Lonaba umangi saruk amadagi phangkibani hairi miyoi asi haugiba sayol aniromgi mamangdagi mangkhre haina company asigi mamangdagi police ta complaint file torokpadagi law enforcement agency singam sung khunja singa loina na mahake khongul liduna lakhibani loina na ngarang nungthil asi baksang oina phangkibani leikidrabagi haksang adu postmortem gi damakta mafam adagi lakwalaga Churachandpur ki mokta thamkhre thodok asigi matang da police na case ama lokatuna miyoi si matau karamna sikhabanu haibagi matang da investigation chathaba haukhre hairi KYBO na irang saganaba honaba laibak thibani Ccpur na hairi CSO ni haizaba AKYBO Koba Loop Amana Hojik su ZRA ka kusamnaraga Kwamana gi karbar sauna tawriba kwakta dagi masana masabu Islamic scholar ni su haijaba MD Khalid hairiba miyoi asigi maral sing kupsinduna kanglei pakki oiba irang saganaba honariba asi yamna laibak thibani tasengmadi MD Khalid hairiba miyoi asi Kwamana yonduna Islamic law gi mayokta leiba miyoi amani haiba yai haina Ccpur gi information and publicity Relation Department के Secretary M Punsiba Maitena Thadrok Chirol Amana Hairi Chirol Asana Makhata na Hairi Bana Quran da kwa mana khakta yon ba si haram oi haidraga su mahak ne yoliba kwa mana aduna jarda hidak mana haptuna nisa oina haksang da sogan ba yaba mawong da miyam na sani haiba khangna yon mani na mahak ge kwa mana ge karbara si haram ni haibada yeningai leite masigi mathakta mahakna aizol fauduna Churachandpur tamna kwamana purakliba si ZRA da pasamyam ama sangnaina piragani haiba si mayak sengba waphamni MD Khalidna lusingba amasung ZRF na khosamnaduna kwamana gi karbar tawriba syndicate asidagi ningthaujam Bijen Kumar Elias Robin mahak masanasu kwamana loduna yoli haiba si pausi singda phongdokna khibaleire MD Khalid hariba miyoi asi kwamana karbar khaktanadana atopa hiram kyadaso ZRA ga yamna naknaba mari thammi haiba asi miyamna khangbiyu AKYBO hariba group asina MD Khalid hariba miyoi asigi nungi oiba singma sing thidoknaba honabagi mahota mahaki misang sangsinduna yel hongai dagi nungsi janana laiminarliba maitai amasung mate pangal community anigi kaidongaida tatlaroidaba maribu karisu leitana phongdurukpa asi yamna laibak thibani Nakalamromda Ningthaujam Robin Hairiba Miyoi Asina Mahaki Dukanda Nomai Kapsilamba Thodoka Mari Lenana Ccpur na lupa lakh manga demand Taurakhiba Lei Haiba Wapamadu Aranbani Magna ZRA ga Khosamnaraga MD Khalid na lusingba syndicate ki distributor oirambagi penalty oina seng bora manga maitai ko ki lana sina maram moiraga sem ki relief camp amada donate tawna pa mahaki loina bi amasung maira paibagi mihut amada khangan ki badi lei Polit Bureau Standing Committee ki makhada leiba Ccpur na lanai gi oiba mata sel ki demand tawbagi ayaba leite maramaduna kanagumba Ccpur PSC gi ming sajinaduna lanai home individual demand tawba laklabadi miyoi edu kairoi lekai gi club ka khosamnaraga faduna singai ba ki oiba wayel sathana ba Ccpur ki maikaidagi khanghalli hairi